ꯅꯣꯏꯅ ꯆꯠꯈ꯭ꯔꯤꯁꯤ ꯀꯩꯗꯧꯕ ꯆꯠꯂꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯇꯥꯈꯣꯏꯗꯣ ꯇꯜꯂꯤꯍꯦ ꯑꯩꯗꯤ ꯀꯤꯖꯩ ꯍꯥꯏꯕ ꯑꯁ ꯂꯥꯛꯑꯣꯍꯦ ꯇꯥꯈꯣꯏꯗꯣ ꯃꯣꯏꯁꯤꯡꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯏꯕꯗꯨꯗꯤ ꯀꯗꯥꯏ ꯑꯁꯨꯝꯗꯧꯕꯅꯤ ꯁꯥꯔ ꯈꯣꯏ ꯑꯁꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕꯅꯤ ꯑꯗꯣ ꯃꯥꯅꯤ ꯉꯝꯗꯅ ꯅꯥꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯃꯥꯅꯤ ꯁꯥꯔ ꯌꯥꯍꯣꯕꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯛꯇꯨꯁꯨ ꯍꯣꯡꯈ꯭ꯔꯦ ꯍꯥꯏ ꯁꯥꯊꯤꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯑꯦ ꯍꯥꯏ ꯃꯥ ꯐꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥ ꯎꯕꯗ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ ꯕꯣꯁ ꯃꯣꯏꯅ ꯍꯥꯏ ꯌꯥꯔꯣꯏꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯗꯣ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩꯗꯤ ꯗꯥꯏꯃꯟ ꯍꯦꯛ ꯐꯪꯕꯒ ꯑꯃꯦꯔꯤꯀꯥ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯕꯅꯤ ꯀꯩꯅꯣꯍꯦ ꯅꯣꯏꯅ ꯄꯥꯝꯃꯤꯗꯨꯗꯤ ꯑꯁꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯗꯥꯏꯃꯟꯅꯣ ꯍꯥ ꯗꯥꯏꯃꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯧꯗꯣꯏꯅꯤꯅꯦ ꯗꯥꯏꯃꯟꯗꯨ ꯍꯦꯛ ꯐꯪꯕꯒ ꯀꯣꯛꯄꯤꯛꯀ ꯌꯥꯍꯣꯕꯒꯗꯤ ꯑꯃꯦꯔꯤꯀꯥ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯂꯣꯏꯅ ꯌꯣꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯁꯦꯟ ꯍꯦꯛ ꯐꯪꯕꯒ ꯇꯣꯔꯣꯒ ꯂꯨꯍꯣꯡꯗꯧꯒꯤ ꯉꯥꯏꯔꯤꯅꯤꯅꯦ ꯇꯨꯠ ꯀꯔꯤ ꯍꯥꯏꯕ ꯗꯥꯏꯃꯟꯗꯣ ꯅꯣꯏꯅ ꯂꯧꯅꯤ ꯀꯥꯏꯅ ꯅꯀꯣꯛꯇꯨ ꯁꯨꯗꯠꯂꯨꯔ ꯍꯥ ꯌꯥ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯅꯈꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕ ꯁꯥꯔ ꯃꯗꯨꯒꯤ ꯄꯤꯛꯇ꯭ꯔꯨꯗꯨꯅ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯊꯥꯖꯕꯤꯔꯨꯅꯨ ꯃꯥꯒꯤꯗꯨ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯥꯅꯤ ꯁꯥꯔ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯆꯤꯟ ꯊꯤꯔꯤꯗꯤ ꯅꯣꯏꯅꯤꯅꯦ ꯅꯣꯏꯕꯨ ꯗꯥꯏꯃꯟꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯃꯦꯔꯤꯀꯥꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯑꯩꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯒꯗ꯭ꯔꯥ ꯍꯥ ꯍꯥꯏꯌꯨ ꯑꯁꯤꯕꯗꯨꯒꯤ ꯃꯌꯥꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯌꯣꯜꯂꯒ ꯑꯃꯦꯔꯤꯀꯥ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯒꯤ ꯄ꯭ꯂꯥꯟꯅꯣ ꯍꯥꯏꯌꯨ ꯌꯥꯍꯣꯕꯅ ꯍꯥꯏꯔꯤꯅꯤ ꯁꯥꯔ ꯌꯥ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯈꯪꯉꯤ ꯅꯪ ꯄꯨꯛꯆꯥꯎ ꯃꯁꯤꯒꯤ ꯌꯥꯍꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯩꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯍꯦꯛ ꯀꯥꯎꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯩꯌꯨꯍꯦ ꯐꯒꯅꯤ ꯕꯣꯁ ꯑꯌꯣ ꯑꯩꯉꯣꯟꯗ ꯇꯧꯖꯔꯔꯣꯏ ꯇꯧꯔꯔꯣꯏꯁꯦ ꯌꯥ ꯄꯨꯛꯆꯥꯎ ꯌꯥꯍꯣꯕꯗꯨ ꯌꯩꯌꯨ ꯍꯥꯏꯔꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥ ꯌꯩꯌꯨꯅꯦ ꯅꯪꯕꯣ ꯕꯣꯁ ꯑꯩꯒꯤ ꯈꯨꯠꯁꯦ ꯐꯥꯔꯒ ꯂꯩꯈ꯭ꯔꯦ ꯕꯣꯁ ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯠꯄꯤꯌꯨ ꯄꯨꯄꯨ ꯇꯣꯝꯕ ꯑꯁꯤꯗꯤ ꯍꯥꯃꯤꯡ ꯇꯣꯡꯕ ꯍꯅꯨꯕꯗꯨꯅꯤꯅꯦ ꯁꯛꯁꯨ ꯌꯥꯝꯅ ꯇꯥꯈꯠꯄꯅꯤꯅꯦ ꯍꯩ ꯍꯅꯨꯕ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯈꯨꯟꯁꯤꯗ ꯃꯤꯇꯣꯞ ꯆꯪꯂꯛꯂꯒ ꯑꯩꯒꯤ ꯈꯨꯟꯖꯥ ꯑꯃꯠꯇ ꯐꯨꯕ ꯌꯥꯔꯣꯏ ꯅꯪꯅ ꯀꯩꯗꯧꯗꯧꯔꯤꯕ ꯍꯥ ꯍꯅꯨꯕ ꯑꯣ ꯍꯅꯨꯕꯧ ꯍꯅꯨꯕꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯣꯏꯅꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯄꯨꯄꯨ ꯇꯣꯝꯕꯗꯤ ꯅꯣꯏꯒꯤ ꯅꯇꯨꯡꯗ ꯂꯩꯔꯦꯅꯦ ꯑꯄꯪꯁꯥ ꯏꯌꯥ ꯑꯩꯈꯣꯏꯗ ꯑꯄꯪ ꯀꯥꯏꯅ ꯍꯩ ꯌꯥꯔꯦ ꯇꯣꯛꯂꯣ ꯅꯣꯏ ꯑꯩ ꯁꯥꯎꯔꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥ ꯍꯩ ꯍꯅꯨꯕ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯝꯗꯥꯏꯅꯦ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯝꯃꯤꯅꯣ ꯍꯥ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯒꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯩ ꯀꯣꯛꯄꯤꯛ
Yahoba ai khoina mathangda lakpada asibadu thanamo aduga aigi diamond du su mangba yaroi madu karigumba manglabadi nakhoi mathong charoi he Pupu Tomba, hꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥ? ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯝꯕꯤꯌꯨꯕ. Hey pupu tombadi phutnine noi kaurabro ha ꯅꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯧꯕꯅ ꯐꯒꯅꯤ. ꯅꯣꯏ ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯇꯥꯟꯅꯗꯅ ꯀꯥꯎꯔꯛꯀꯅꯤꯀꯣ ꯅꯣꯏ. ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯒꯦꯝ ꯉꯈꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯈꯜ ꯇꯥꯗꯕꯁꯤꯡꯁꯤꯅ ꯋꯥꯈꯜ ꯇꯥꯍꯟꯕ ꯑꯁꯤꯕꯅ ꯂꯩꯅꯨꯡꯗ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯍꯟꯗ꯭ꯔꯕꯗꯤ ꯈꯨꯟꯁꯦ ꯄꯨꯝꯂꯥꯡ ꯂꯥꯡꯉꯒ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤ. Pukchao aina nungaitaba ama leiri ngasai ai khoina khunda chatpada thengnarakpa hanubadu nang kanano khangbra Hai, masi boss na kauraga achapot chadana leirine se naon dani ne hairi se ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯕꯣꯁ? nang ai saurakani ko ngasai ai khoina khunda chatpada thengnarakpa hanubadu kanano khangbra haibane ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯕꯣꯁ. ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯍꯥꯃꯦꯡ ꯇꯣꯡꯕ ꯑꯉꯥꯎꯕ ꯑꯣꯏꯔꯝꯅꯤ. Hai, adudi hairunu he nahan nangna mi phubada nakot phari nu mana natro maduni ne aina khangning se madugi hanubadu isam chamba hanuba mandene noibo ꯍꯣꯏꯅꯦ ꯕꯣꯁ. ꯉꯁꯥꯏ ꯑꯩꯅ ꯌꯥꯍꯣꯕꯗ ꯆꯩꯅ ꯐꯨꯔꯤꯉꯩꯗ ꯑꯩꯒꯤ ꯈꯨꯠꯁꯦ ꯈꯪꯐꯥ ꯐꯥꯖꯤꯜꯂꯛꯏꯅꯤꯅꯦ ꯕꯣꯁ. ꯃꯗꯨꯕꯨ ꯍꯅꯨꯕꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? hai aisu khangdene adubu hanubaduda karigumba kharadi soidana leire sakna marol ama takhatliba ai khoi khutta khulai pai haibasi ma khangini adubu kidaba maline boss madu sono chuba an oinamnida masak tuga yekna babu hanthana khangano mi ama hekta uraga icham chamna khangano madugi hanubado icham chamba hanuba oiroi ꯕꯣꯁ, ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯗꯨꯅ ꯀꯃꯥꯏ ꯇꯧꯕ? ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯗꯨꯅ ꯑꯣꯟꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? hai adomna haiganune aigi diamond mangba yaba diamond natene madu phangnaba honabada aigi leijaba pangal sijenagani aigi diamond phangnaba thigani ai koigi anauba khulai ama thunglarabani lao khulai du yengsi ꯃꯁꯤꯗꯤ ꯑꯅꯧꯕ ꯈꯨꯠꯂꯥꯏꯅꯤꯅꯦ ꯕꯣꯁ. siri naire kaino boss diamond phangdaba yadabani ꯍꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯔꯔꯣꯏ. ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯐꯥꯒꯦ ꯍꯥꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯅꯇꯣꯝꯇ ꯐꯥꯖꯔꯨꯔꯣ. ꯅꯠꯇꯦ, ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯗ ꯃꯤꯗꯨ ꯈꯨꯗꯛꯇ ꯁꯤ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯕꯨ ꯈꯪꯗ꯭ꯔꯣ ꯍꯥꯏꯕ? ꯑꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯏꯃꯨꯡꯗ ꯅꯩꯁꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯅꯔꯣꯏ. ꯂꯥꯛꯑꯣ ꯍꯥꯏꯕ. ꯂꯥꯛꯑꯣ ꯍꯥꯏꯕ. ꯑꯣ ꯊꯥꯔꯣ, ꯉꯥꯏꯈꯣ ꯍꯥꯏꯕ. ꯅꯪꯕꯨ ꯉꯥꯏꯈꯣꯕ. ꯅꯪꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯐꯥꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯪꯗꯨꯅ ꯋꯥꯅ ꯑꯗꯨꯝ ꯂꯩ ꯇꯥꯕ. ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝ ꯐꯖꯕꯒ ꯁꯥꯗꯨꯅ ꯀꯥꯔꯒ ꯇꯣꯡꯂꯒ ꯆꯠꯄꯗꯣ ꯄꯥꯝꯗ꯭ꯔꯣ ꯍꯥꯏꯕ? ꯑꯣ ꯑꯩꯗꯤ ꯁꯤꯅꯤꯡꯗ꯭ꯔꯤꯀꯣ. ꯑꯩꯗꯤ ꯁꯤꯕ ꯉꯝꯈꯤꯔꯣꯏ. ꯍꯌꯦꯡ ꯁꯤꯔꯒ ꯀꯥꯔ ꯇꯣꯡꯂꯒ ꯀꯩꯗꯧꯗꯣꯏꯅꯣ?
ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯌꯥꯗ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯌꯥꯎꯏ ꯍꯥꯏꯕ ꯑꯣ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯔꯅꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯁꯤꯔꯅꯤ ꯑꯣ ꯏꯇꯩꯃ ꯊꯥꯔꯣ ꯇꯥ ꯊꯝꯕꯧꯒ ꯀꯣꯡꯐꯨ ꯑꯃꯨꯛ ꯇꯧꯅꯔꯕꯣ ꯍꯥ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯇꯣꯅꯥꯎ ꯍꯩ ꯅꯇꯩꯃꯅ ꯑꯩꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯐꯥꯔꯒ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯨꯔꯛꯎ ꯍꯥꯏꯔꯤꯅꯤꯅꯦ ꯃꯥꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯎꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯔꯦꯅꯦ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯣꯏꯅꯦ ꯇꯥ ꯊꯝꯕꯧ ꯃꯗꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯀꯣ ꯃꯗꯨꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯗꯅꯦ ꯃꯤꯁꯦ ꯈꯨꯗꯛꯇꯅꯦ ꯁꯜꯂꯒ ꯇꯥꯗꯨꯅ ꯑꯗꯨꯝ ꯁꯤ ꯍꯥꯏꯔꯤꯅꯦ ꯇꯥ ꯊꯝꯕꯧ ꯐꯥꯒꯤ ꯇꯥꯖꯅꯨꯀꯣ ꯅꯪꯒ ꯁꯤꯗꯣꯛꯈ꯭ꯔꯗꯤꯕ 이때이마 타로세 아또번 누빠다 마욤 빠토기자니 해 ꯅꯪ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤ ꯃꯁꯤ 이때이마 아두리 따우노 해 ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯗꯨꯕꯨ ꯂꯥꯟꯕ꯭ꯔꯣ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯗ ꯃꯤꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯍꯥ ꯇꯣꯅꯥꯎ ꯃꯗꯨ ꯆꯨꯝꯗꯣꯏꯅꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯁꯤꯗꯤ ꯁꯥꯊꯤꯈ꯭ꯔꯕ ꯕꯨꯠꯅꯤꯅꯦ 마기 마삭도 우르디 아놈 시바다브니 그이노 아이디 나타이면은 하이르수 쏘해 야라로 시도우서로 모기 히라다면 까도 아마도 해 방들수 야래 마탐 봤대 이뭉도 쌍라가 또 묵히게 기대 똑전우 이때마 히양 아토부도 우르수네 남마이도 레이토 마기 마삭도디네 수행행으로 누고 아이 잘래고 잘래 모이나 하이너리시부 숨더리 잘라네 헨딱 마이버나 하이러버니나 아줌마 크라디 야우럼버수 야이세 파레 까리구마 히양아 터보도 파르수 마기 마마이두디네 쑥행행행어로이 에이 Atonau, nang natawisi, aiji atandi talihe, amina kiringaida, amakahenga kihanja hairo. ताखुदो लैकाई सिगी मियाम संगदना हिरादा मदो हेक तानरी मखैदिने अखोइना सुफंग फंगरोय अदुनने हियांग अथौबदो फागे हाइरदिने मी सिंगसे युम युमदगी मपान अमता हेक थोंदबा खंगबरा Aduna henga, aiji kisaida, mi ama pamapan thoyakti, akhoni khakngayani, adudaiji, yang athobana, akhoni khawya dumet khani. ताखुदो आई वा हाइगे ताव अखोइ लैकाई गी मी सिंगसे कीदना मपान अमता थोलक्तबा मतमदुदा हियांग अथौबदो फारगने हिरादा मनु मुनगदबुनि नंगबो Atonau, yang athobogi mamaiji, yengosiko. होय होय आई थोके नंग आईगी तुंगदने तपना इनरउको Atalihe, aiji, nangi natungi ina bangamoy, aiji, sumle hogeba. नंगोंदा ngang वा सिदी बता खुदो फारे यारे नंग ले जाओ 아유 엄마 아야 아이씨 아유 아유 엄마 이씨 아야야 아야야야야 ꯑꯩꯈꯣꯏꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯅꯕ ꯉꯁꯥꯏꯗꯒꯤ ꯋꯥ ꯇꯥꯟꯅꯔꯤꯁꯦ ꯅꯥꯇꯣꯟ ꯆꯥꯎꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦꯅꯦ Madugi midubu, miwana tariro ha, aswaida katukaran chalaga leramni, maji kongi kanda dum chokcheraksani. Adu kokpi, nangni kokta meyamyan ba, lik ama pai dubu, kaligino ha. 시기 꼭다기 릭시 희양아 타우마다 시젤라디 마나 핵잣바 구딩기 마콘 독도이니 마두기 마콘도 따라가 희양아 타우바도 가다들레기 이라일라이나 강하니 아두오라디 아이코이나 이라일라이나 바보야레다나 이따오 꼭빅시 막꼭빅사버기 와니 싱바디 파자나 싱이해 Singamni, kauta aja liktunya, yang atau bagi mangat tuda, karena ada sidono ba ha. Hadak ka soyaji, haying ay koi matong chara ro he, ngasi hing powder gine, ay koi amato hingaro. ngasiya hindi yang atauba phadaba yararoi
ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛꯇꯤ ꯁꯨꯡꯌꯦꯡ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯌꯦꯡꯉꯨꯔꯗꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤꯗꯣꯏꯅꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯃꯥꯏꯗꯨꯗꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯍꯦ ꯅꯣꯏ ꯀꯥꯎꯔꯅꯨꯀꯣ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯎꯗꯅꯕ ꯑꯅꯣꯛ ꯑꯃꯨꯕ ꯎꯞꯁꯜꯂꯒꯦ ꯍꯣ ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕꯣ ꯍꯤꯌꯥꯡ ꯊꯧꯕꯒꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯔꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤ ꯍꯥꯏꯅꯦ ꯑꯣ ꯁꯤ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯆꯔꯔꯣꯏ ꯆꯨꯞꯂꯕ ꯊꯔꯣꯏ ꯃꯀꯨꯅꯤ ꯇꯥꯔꯦꯗꯣ ꯂꯩꯃꯥꯏꯗ ꯀꯣꯗꯣꯡ ꯀꯣꯗꯣꯡ ꯑꯋꯥꯕ ꯈꯥꯡꯖꯩ ꯊꯔꯣꯏꯅ ꯃꯁꯤꯒꯤ ꯏꯁꯩꯁꯤꯡ ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯤꯁꯤ ꯉꯁꯥꯏꯒꯤ ꯊꯔꯣꯏꯗꯨꯗꯤ ꯆꯨꯞꯄꯒ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯀꯨ ꯈꯛꯇꯪ ꯉꯥꯏꯍꯧꯔꯕꯅꯤꯅ ꯑꯗꯨꯒ ꯃꯀꯨꯗꯨꯅ ꯀꯃꯥꯏꯅ ꯑꯋꯥꯕ ꯈꯥꯡꯗꯣꯏꯅꯣꯕ ꯃꯁꯤꯗ ꯆꯣꯡꯗꯨꯅ ꯂꯥꯛꯂꯤꯁꯤꯅ ꯀꯅꯥꯅꯣ ꯑꯩ ꯍꯤꯌꯥꯡ ꯑꯊꯧꯕꯅꯤ ꯅꯪ ꯆꯥꯔꯒꯦꯗꯣ ꯃꯁꯤꯕꯨ ꯇꯣꯅꯥꯎ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯍꯩ ꯇꯣꯅꯥꯎ ꯃꯁꯤꯒ ꯑꯉꯥꯡꯁꯦ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯈꯤꯗ꯭ꯔꯦꯗ ꯏꯁ ꯑꯩ ꯍꯤꯌꯥꯡ ꯑꯊꯧꯕꯅꯤ ꯀꯥꯏꯅ ꯍꯣꯏ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯅꯪ ꯈꯨꯄꯥꯛ ꯆꯥꯒꯦꯔꯥ ꯍꯥ ꯇꯥꯃꯅꯦ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯁꯥꯔꯒ ꯆꯠꯂꯗꯤꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯛꯅꯗꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩ ꯍꯤꯌꯥꯡ ꯑꯊꯧꯕ ꯁꯥꯔꯒ ꯆꯠꯂꯤꯅꯤꯅꯦ ꯑꯗꯨ ꯇꯥꯃꯅꯦ ꯃꯔꯤꯜ ꯂꯩꯕ ꯊꯧꯅꯥ ꯐꯕ ꯇꯣꯅꯥꯎ ꯑꯩ ꯑꯣꯏꯕꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯁꯥꯔꯒ ꯆꯠꯄ ꯉꯝꯕꯒꯤ ꯋꯥꯅꯤꯗ ꯑꯦꯔꯥ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯗꯤ ꯑꯩꯁꯨ ꯁꯥꯔꯒ ꯆꯠꯄꯤꯒꯦꯅꯦ ꯇꯨ ꯑꯩ ꯆꯣꯡꯕꯤꯒꯦ ꯇꯨ ꯇꯥꯃꯅꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯑꯗꯤ ꯑꯣꯟꯊꯣꯛꯅ ꯐꯒꯅꯤꯗꯀꯣ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯤꯍꯦ ngasiga kihenbagi thabaksi ta thabawdagi hekta hawrage ꯍꯣ ꯀꯅꯥꯅꯣ ꯃꯤꯒꯤ ꯊꯣꯡ ꯊꯤꯜꯂꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯛꯏꯁꯤꯅ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ 시대디 ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯁ꯭ꯋꯥꯏꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯦꯅꯦ ꯍꯨꯏꯒ ꯑꯃꯨꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯣ ꯀꯔꯤꯅꯣ ꯍꯨꯏꯅꯕꯨ ꯃꯤꯗꯧꯅ ꯊꯣꯡꯗ ꯀꯣꯛ ꯊꯤꯟꯒꯗ꯭ꯔꯣ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯑꯣꯏꯖꯥꯠꯂꯊꯔꯣ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯑꯍꯤꯡꯁꯤꯗ ꯀꯅꯥꯃꯠꯇꯅ ꯃꯤꯒꯤ ꯊꯣꯡ ꯊꯤꯜꯂꯛꯑꯣꯏꯀꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ
ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯌꯦꯡꯕ ꯐꯠ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯃꯨꯛ ꯀꯜꯂꯛꯅꯒꯦ ꯈꯪꯗꯦ ꯍꯣ ꯀꯅꯥꯅꯣ ꯃꯤꯒꯤ ꯊꯣꯡ ꯊꯤꯜꯂꯒ ꯁꯥꯟꯅꯔꯤꯗꯨꯕꯨ ꯅꯣꯏꯕꯨ ꯅꯊꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯅꯨꯄꯥꯅꯤꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯀꯥꯟꯅꯗꯕ ꯅꯪꯁꯨ ꯈꯔ ꯂꯥꯎ ꯈꯣꯡ ꯇꯧꯔꯒ ꯆꯩꯌꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ ꯑꯣ ꯀꯅꯥꯅꯣ ꯃꯤꯒꯤ ꯊꯣꯡ ꯊꯤꯜꯂꯨꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯍꯥ ꯑꯩꯒꯤ ꯈꯣꯟ ꯇꯥꯕꯗ ꯀꯤꯔ ꯃꯥꯜꯂꯦ ꯊꯣꯡ ꯊꯤꯟꯕꯗꯤ ꯇꯣꯛꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯅ ꯂꯥꯎ ꯈꯣꯡꯗꯅ ꯈꯔ ꯇꯧ ꯍꯥꯏꯗ꯭ꯔꯣ ꯐꯝꯕꯧ 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 ꯊꯥꯔꯣ ꯀꯅꯥꯅꯣꯃ ꯑꯩꯒꯤ ꯃꯤꯡ ꯀꯟꯅ ꯀꯧꯔꯛꯏꯌꯦ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯕꯨꯠꯅꯕꯨ ꯃꯤꯗꯧꯅ ꯀꯧꯕ꯭ꯔꯣ ꯍꯥ ꯃꯈꯣꯟꯗꯣ ꯈꯪꯒꯨꯝꯁꯨ ꯇꯧꯏ ꯂꯥꯛꯑꯣ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯊꯥꯔꯣ 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 ꯇꯨ ꯑꯦ ꯍꯩꯃꯥ ꯋꯥꯟꯊꯈ꯭ꯔ ꯃꯥꯜꯂꯦꯅꯦꯍꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ngasi gi mission success oire